ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯎꯈ꯭ꯔꯨꯜꯒꯤ ꯔꯤꯡꯋꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯅꯥꯒꯥ ꯚꯤꯂꯦꯖ ꯒꯥꯔꯗ 4 ꯁꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ NRC ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯒ꯭ꯌꯥꯟ ꯋꯥꯠꯄ ꯅꯣꯡꯃꯥꯏꯖꯤꯡ ꯎꯀꯤꯜ ꯑꯃ ꯐꯥꯔꯒ ꯗꯤꯁꯀꯁꯟꯗ ꯄꯉꯥꯡ ꯉꯥꯡꯍꯟꯕ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯈꯪꯒꯗꯕꯗꯤ NRIC ꯃꯇꯧ ꯀꯔꯝꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯥꯁ ꯇꯧꯔꯒ ꯆꯠꯅꯕ ꯍꯧꯔꯛꯈꯤ ꯍꯥꯏꯕꯁꯤ ꯃꯃꯨꯠ ꯇꯥꯅ ꯅꯩꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗ ꯊꯣꯛꯈꯤꯕ ꯀ꯭ꯋꯥꯛꯇꯥꯒꯤ ꯇ꯭ꯔꯛꯇ ꯄꯨꯔꯛꯄ ꯄꯣꯠꯆꯩ ꯃꯩ ꯊꯥꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯈꯔ ꯎꯪꯈꯠꯅꯕ ꯂꯩꯕꯗꯒꯤ ꯑꯃꯨꯀꯣꯒꯤ ꯇꯤꯝ ꯑꯃ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯣꯛꯆꯣꯝ ꯅꯣꯔꯦꯟ, ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯄ꯭ꯔꯇꯥꯞ ꯂꯩꯁꯥꯡꯊꯦꯝ, ꯑꯣꯐꯤꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯂꯥꯝ ꯊꯣꯏꯕꯤ, ꯑꯦꯁꯤꯁꯇꯦꯟꯠ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯏꯃꯌꯨꯝ ꯄꯤꯁꯨ ꯁꯔꯃ ꯑꯃꯗꯤ ꯑꯦꯁꯤꯁꯇꯦꯟꯠ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯏꯃꯅ ꯁꯥꯕ ꯇꯤꯝ ꯑꯃꯅ ꯀ꯭ꯋꯥꯛꯇꯥꯗ ꯆꯠꯇꯨꯅ ꯀ꯭ꯋꯥꯛꯇꯥꯒꯤ ꯃꯤꯌꯥꯝ ꯎꯅꯗꯨꯅ ꯄꯨꯛꯅꯤꯡ ꯐꯥꯗꯅꯕ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯇꯕ ꯃꯔꯝꯅ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯃꯇꯝ ꯀꯛꯇꯅ ꯕꯟꯗ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅ FNCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯀꯟꯅꯅꯕ ꯐꯨꯠꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ FNCCꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯇꯧꯅꯈꯤꯕ MOU ꯑꯃꯁꯨꯡ MOAꯗ ꯌꯥꯎꯕ ꯄꯣꯏꯟꯠꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯃꯔꯝꯅ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯃꯇꯝ ꯀꯛꯇꯅ ꯕꯟꯗ ꯆꯠꯊꯔꯛꯄ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅ FNCCꯒꯤ ꯀꯟꯚꯦꯅꯔ NG ꯑꯈꯨꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ NG ꯑꯈꯨꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤ 2025ꯀꯤ ꯑꯣꯒꯁꯠ 9ꯗ FNCCꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ MOU ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗ MOA ꯑꯃꯁꯨ ꯂꯩꯉꯥꯛꯀ ꯁꯥꯏꯟ ꯇꯧꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯌꯦꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨꯗꯤ ꯅꯥꯒꯥꯒꯤ ꯂꯝꯗ ꯃꯄꯨꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯥꯏꯒꯔ ꯔꯣꯗ ꯑꯃꯗꯤ ꯖꯔꯃꯟ ꯔꯣꯗ ꯍꯥꯏꯅ ꯃꯤꯡ ꯊꯣꯜꯂꯒ ꯂꯝꯕꯤ ꯁꯦꯝꯕ ꯌꯥꯔꯣꯏ, ꯅꯥꯒꯥꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯑꯣꯏꯕ ꯂꯝꯗ ꯁꯨꯒꯤ ꯀꯦꯝꯞ ꯊꯝꯕ ꯌꯥꯔꯣꯏ, ꯅꯥꯒꯥꯒꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯄꯣꯄꯤ ꯊꯥꯕ ꯌꯥꯔꯣꯏ, ꯐꯨꯠꯍꯤꯜꯁ ꯅꯥꯒꯥꯒꯤ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯦꯄꯟꯁꯤꯡ ꯄꯥꯏꯔꯒ ꯆꯠꯄ ꯌꯥꯔꯣꯏ, ꯃꯁꯤꯅ ꯅꯥꯒꯥꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯀꯤ ꯑꯈꯪ ꯄꯤꯍꯜꯂꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯃꯁꯥꯒꯤ ꯁꯛꯇꯝ ꯀꯟꯖꯅꯕ 1951ꯗ ꯕꯦꯁ ꯏꯌꯥꯔ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯟꯗꯨꯅ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯀꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕ ꯃꯔꯝꯅ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯑꯦꯄ꯭ꯔꯤꯜ 12ꯗꯒꯤ ꯃꯇꯝ ꯀꯛꯇꯅ ꯕꯟꯗ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯠꯊꯔꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕ ꯃꯔꯝꯅ ꯕꯟꯗ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯑꯈꯨꯏꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯈꯥ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ 2023ꯒꯤ ꯃꯦ 3ꯗꯒꯤ ꯂꯥꯟꯗꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯅꯥꯒꯥꯁꯤꯡꯗ ꯑꯃꯨꯛ ꯂꯥꯟꯗꯥꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤ꯫ ꯉꯔꯥꯡꯁꯨ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯤꯡꯒꯨꯏꯗ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ꯫ ꯍꯟꯗꯛꯇ ꯂꯤꯇꯥꯟꯒꯤ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯎꯈ꯭ꯔꯨꯜ ꯇꯝꯅ ꯂꯥꯛꯄ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯑꯁꯤ ꯑꯅꯥ ꯀꯌꯥ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯌꯨꯝ ꯃꯩ ꯊꯥꯕ, ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯀꯌꯥ ꯊꯣꯛꯄꯗꯒꯤ ꯅꯥꯒꯥ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃ ꯑꯃꯁꯨꯡ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠ 2 ꯁꯤꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯉꯔꯥꯡꯁꯨ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯅꯔꯛꯈꯤ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯤꯡꯒꯨꯏ ꯚꯤꯂꯦꯖꯇ ꯀꯨꯀꯤꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯕ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯌꯥꯎꯕꯒꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯗꯤ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯀꯣꯇꯨ ꯑꯃꯁꯨꯡ ITLFꯀꯤ ꯃꯊꯛꯇ ꯁꯨ ꯃꯣꯇꯣ ꯂꯧꯈꯠꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯋꯥꯀꯠꯈ꯭ꯔꯦ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯥꯌꯣꯛꯅꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯇꯨ ꯑꯃꯁꯨꯡ ITLFꯅ ꯀꯝꯃꯨꯅꯦꯜꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯦꯛꯇꯤꯕꯤꯁꯠ ꯃꯥꯂꯦꯝ ꯊꯣꯉꯥꯝꯅ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯅꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯨ ꯃꯣꯇꯣ ꯀꯣꯒꯅꯤꯖꯦꯟꯁ ꯂꯧꯈꯠꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯆꯤꯐ ꯖꯁꯇꯤꯁꯇ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯋꯥꯀꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯥꯏꯀ꯭ꯂꯤꯡ ꯐꯣꯔ ꯃꯅꯤꯄꯨꯔ ꯄꯤꯁꯀꯤ ꯈꯣꯡꯆꯠ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯃꯥꯂꯦꯝ ꯊꯣꯉꯥꯝꯅ ꯍꯧꯈꯤꯕ ꯆꯍꯤ 2025ꯀꯤ ꯑꯣꯛꯇꯣꯕꯔ 2ꯗ
Delhi Kutub Minardagi Laiba Asigi Togan Tuanbe State Manga Fauduna Manipur Tamna Santi Pausel Puduna Lapagi Lambida Sahi Adumaki December Taratreta Kotugi Makedegi Kangpopi District Fauduna Infal Satpe Yarwe Haina Ating Batam Lakiba Amasung Manipurgi District Tarataruk Mak Sin Batungna Satkadaba Solo Peace Right Amagi Matang the So IT Alep Makedegi Susampur Lancelaktuna Fish Awareness Sataba Yarwe Haina Ating Mapikiba Adugi Matangda Mari Lenaba State Government ki authorities singe maikaidagi thabak thorom amata lakolaktabana maram oiraga ngarang Supreme Court ki Chief Justice ta wakat cherol ado pisankhibani hairi ningsingba yabadi satliba sahi asigi February 19 da so Manipur High Court ki Chief Justice ta ayiba cherol pisinduna kotugi mathakta sumoto cognizance lakonaba taksanba laikhrabani biometric lawbugi anauba satna kanglon kaya hapsilakba asina Fashion Sing Awaba Oire PMJAY Yamakada Tongan Tongan Hostel Singda Dialysis Tauriba Patient Sing Nauna Thola Kiba Order Amagi Matung Inna Dialysis Tauba Kudingi Restart Tauduna Biometric Lawraba Matungda Dialysis Tauhanba Amadi Loiraba Matungda So Biometric Lawbagi Tawong Kaya Sathariba Asina Fashion Singda Awaba Kaya Mayoknare Hairi Hiramasiga Mari Lenana Ngarang Major Kulda Laiva Manipur Press Club to Pangthokiba Paugi Mifam Amada All Manipur Dialysis Patient Association ge executive member Songtham Laxman na wafam asi phongdol aduna makatana haikibada nauna tholakiba sana kanglon asigi matung inna anaba amana dialysis tawba matamda yamdrabada pung mari rom sangi masi loraba matung anaba adugi biometric launaba approval ngaibada pung ahumdagina mari phawba sangbana traga kariguma matamdana nongalaga laknaba hairakpa kaya asina maram oiraga dialysis patient singna awaba kaya mayoknare maru oina dialysis patient singna dialysis tawba loraba matung ngayaktang nena tana pothagadabadu phangandre maram asina hiram asida mari lenaba authorities singna mijeng sambiduna anaba singna thenariba awaba kudong sadaba kaya ase ko anaba mathau taba thabak sing paket pio haina phongdoke